अहानबदा मरोइबा पाउ पिजरी लेंगाकना रिजर्व फॉरेस्ट ओइना ngak senduna thamliba singmai kyasu ngasidi mioi kyana khunda silakpa leptri Assam Rifles na mioi ama lupa crore ama lakh tara truki mamal oigedaba brown sugar ga kona na fare amadi Thawal Turen ta khibadage thiba khangdana leirakhiba thangjam kunje asiba haksang oina phangle Kurumjare Times of Manipur News yang beri basingbu kumantem jantan taram noksari hozimbi anda pauk santong na pijari Laikhidraba Bharat ki Prime Minister Jawaharlal Nehru na lamdam asi Bharat ki Switzerland ni haina singtharam laba mahausa lairemina piriba chingpa turen sing ngasidi lepalaitana mami samsilakli singsang na pom kya ngasidi maru koksilakli laingak na reserve forest oina ngak senduna thamliba singmai kya su ngasidi mioi kya na khunda silakpa leptri hiramsigi matangda tom tv ki akhana paukdom ama Jinglon mapal khosaba loktak pa na mingsel oriba lamdam ase mahausa na wata padna langai kaya ama piri adubu langai kaya ase ngasigi mirol na kam na sizinabana langai kaya ase ngasidi mayeng tarakli official report ki matung ina total area square kilometer lising kunithoi chahum kuntret ki manungda square kilometer lising amaga chamri humfu taret na reserve forest area ori English singani taraga mangada funkiba Forest Survey of India ga report ta reserve forest area asina square kilometer lising amaga chamri humfu taret protected forest na square kilometer lising mariga chamaga humfutra mathoi amadi unclassed forest na square kilometer lising tara mathoi chatret humfutra lai haina piri district wise oina government na masakhanglaba reserve forest punna kunthraga taret lei masigi manungda ayamba reserve forest singda aina yadaba mongda ngasisu mioi kayana encroachment Zoom cultivation amadi deforestation chathari Indian Forest Act 1927 Wildlife Protection Act 1972 gi matung inna mafam sing asida uyanba lamai thaba satanba leibak kotpa sa san sing sajik chaba thadokpana chingba thabak thoram amata yade hairabasu lamdam asida di mioi kayana kanaba kharagi damak maning tawduna lakli tangwe be khoina piruba akaiba development process ka mari lena pirakpa akaiba singa mari yengnaro kanda khoina phangi ba saitheng sti ecosystem services ta khoi yam sound ahong bula ko khoi da climate change ke impact laks lakpa masna mateng pangslak ba hitare open forest yamne origi mati akhoi gi sunlight na yebi gi sangjam hele hitare sunlight na yebi gi sang hela kanda di stream head aina akhoi gi turen gi mari dole maru dole riba turen sing kangbu gi sangjam hengale hitare aduna akhoi na chingda forest akhoi gi adung mati u yamna kungna hauri mungke urum adung tu langi we ising nong lai ising je ko phazal ga thambira kanda khigi water resource yam marang kan pibi duni underground resource yam toin legi duni loilone stream da mabuk thanna aidi magi stream head khigi khong masam sa ising je leira kanda turen ising je tik san pira pungam duni hariba Imphal West ki square kilometer taramapan dasmik kunithoi pak chauriba Langol Reserve Forest Range area amadi square kilometer ani dasmik Sinomanga Pak Chauriba Langol Reserve Forest Extension Area da chahi khara asigi manungda umang kokthokpa yum sajinba lau usinba amadi sa tanbana chingba thabak thoram kaya ama fongna chathari Lenga ki maikai dagi su hojik fawgi oinadi thausil kaya asibu thingnaba thabak thoram amata paikhalakpagi mami tadri hariba makhoi population hengalakpana marai kan makhoi sana thangna amadi development process ta forest tainaraga forest ki lairamba resource mayam singsi manghan tahan bagi khoi chaitheng jam chonglai masigi samcham khudam oina haragadi khoi gi population ji hengaling ge mati khoi forest ki kokthrak bi changji hangale hai tare sum panba yabadi mamang chahi English ngani tara nipan gi July anida Imphal East ki Khatrigao kendra gi manung chanba square kilometer humfu taret pak chauba nongmai chingda reserve forest area da
aina yadaba mongda sajilamba yum humphudra taruk matam adugi SP Imphal East K Meghachandra gi midyeng makhada Forest Department District Police Imphal East amadi 109 CRP gi apunba team amana JCB sizinaduna yum sing adu lothokhi. Manipur Forest Department gi Chief Conservator of Forest T1 Thiam Mohendra Singh na phongdokhibada Forest Survey of India na chahi ani gi oiba India pumbada leiba forest area singi honglakliba saktam gi matangda survey ama tawbada English ngani tara manga dagi tara taret fawgi report ki matung ina Manipur gi forest area asi square kilometer chani humpu humdoi hengali haina report asida piri loina na Manipur gi forest area da stock tawduna leiriba carbon stock asi chamagani fuhumdoi dasmik sino marfudramathoi million tons leire India pumbagi oina chada ani dasmek sino ani carbon stock asi Manipur gi umang singda tungsin bangamle haina report pi India State of Forest Report ki batungina akoi Manipur se burga square kilometer burga 263 square kilometer se masi Manipur ki forest area se 15 9 17 baw se hengal e na akoi report sida akoi phange Reserve forest area da mioi kayana aina yadaba mongda khunda sinba pamlau usinba lamai thabana chingba thaba kaya toksilakpana Manipur da leiriba reserve forest area singda achauba singnaba amadi oiri mafum kaya da umang wamang sing kokthorokpa lamai tharakpa pamlau salakpa yum kaya sajalapa kaya asina ngasidi aikhoigi ainga sagi chang nongju nusagi changda chauna akaiba kaya pirari mioi bazati akhoina ngai hakki oiba wakhalda oijaba kharagi damakta uwa kaya yanthatuna umang wamang singbu akhoina mangta ahli nakalomaromda mioi kayana umang kansi haiba kholau kaya larobasu mioi kharadi umangbu manghan takhnaba honaragli oiragli va fibam asida akhoina umang kannaba kari tawba tai haibasi akhoigi paukhung ngaiba achauba wahang ama oirari isagi oijaba thadokuna mahusana piramliba umang wamang kaya asi kalhaudrabadi aikhoi miyoiba jati su nomantaga nomadi mutkhiba haibasi soidraba wafam amani hokhibana hokrabasu tunglam chatta aikhoina umang singasi kannaba kari tawgadage haibasi akhoi khanthaba matam oire cameraman pariga loinana paudamjirba sarat anobam tom tv news Imphal Imphal More lambi paringe kudeng thavida laiba permanent vehicle check post kuntaruk suba Assam Rifles ki kanguna ngarang lambi paring adu da lakpa registration number yaudaba amuba masugi auto rickshaw amadage lupa crore ama lakh tara truki mamal oigadaba brown sugar gram samanga ga marifuni thoiga konana miyo ema farba miyo adu kudeng thavidage Mr. Jampau Khongsai sahi nifu apokpa laikhidraba gaukhojan Khongsai kawi mahakna brown sugar sing adu tongan ba packet nifuni thoi da haplaga auto adu gi manungda lotlaga purakhibani ngarang ayuk pung mapan makhairom taba matamda thawal turel gi marin gi lairong thel pitra mapada turel lanthokna ba honabada ireina senthakiduna isingda lupkhibadagi thiba khangdana leirakhiba ukhong sangme lekaidagi thangjam kunje sing sahi nifuni thoi apokpa laikhidraba lalagi asiba haksang oina ngasi fangba ngamkhre asiba haksang oina fangkraba kunje thawal turelda nungleingoi pekpagi thabak suba miyoini mahak turenda lupkhre haiba paw tabadagi masing yamlaba miyam NDRF amadi Manipur Fire Service ke apunba timna ngarangdagi turen marin adugi tongan ba mafam singda thibu humbagi thabak sathakhi Pange. Kanglei Imaluf kil sapong lakhibage mapan suba mapokumon palan thoram ngasi lup asina sinduna Manipur Press Club ta pangthokre thoram maduda kilgi President RK Sanatombi National Amadi International Awardee Ibotombi Kuman Amadi UCM gi Vice President KSS Somarendrona President Member sing oiki thoram madugi saruk ama oina lamdamasida leiriba tongan ba civil society organization kayagi lusingba amasung member singna asamba khudol pot piduna ikai khumna utki panbayabadi kil kumja lisingani taramathoi me taramanga da lamdam masida saphonglakibani maru oina nupi khunaibu awangba thakta thanganaba honabada asetpa thajaba thambaga loinana miot minaibu lefanba chawkhat maikaida kumang chawsina sangsinba ngamnabagi pandamda lingkhalakibani laibiriba koi civil society khudimak nattana praja mioi khudima che awabagi mathakta awabo wale potki mamana ayona wanghiba amadi asigumba crime mayam mama nupida chathaba crime angang macha phawada sanga gi lichatlanarapa
ngasi paliba leingak asina asengba chumba amatang yade haibadu thamanjaningi akanba chairak pihanjaningi adu kanglei malumna miyamna torbo khrimangta ju hanba leitana thodang yajagini aduga ngasi mak tholiba tabada nungaitraba thodok kaya sina maram oiraga iramda machaya mai chalakadra haibadugi nungang buju phaujai Rotary Club of Polo City Imphal na sinduna ngasi lambi da satliba miyambu traffic ki chana kanglon mapung fana khangnabagi pandamda kanglagi nungchup thangba gate mamangdagi nitai pat chutek fawda lambi da lakpa miyamda traffic rules awareness program ama pangthokre awareness program aduda saruk yakibasingna do not use cell phone while driving. Fast drive could be last drive. Slow down for a heavy town high evil placard sing paiki. Miam the wakal tahan bagi khongthang aduda saruk yakiba Rotary Club of Polo City Imphal gi President Pradip Maitramna miam na traffic rules mafung fana khangdaba amadi ngak na chatabana lamdam asida accident kaya thoktuna mi siba amadi sokpagi sang hengalakli. Masidagi khara makai ngak thokpa ngamnabagi pandamda program asi pangthokpani haike. गाड़ी में हमसे लोई न खामजलगा फ्री लेफ्ट टर्न से फजना चलन दबा आईडी फ्री लेफ्ट टर्न लौर चचे दबा गाड़ी तो सो अतोप गाड़ी सिंह तुना रेड लाइट ने खामजलगा फ्री लेफ्ट टर्न लौग दबा गाड़ी के से मैम तोरक्तना अननेसेसरी द लंबी स्थिति है ना कंजेशन थोकन बसे हम उबा एक्सीडेंट मसिंग हेंगलकपा अदो गाड़ी मसिंग हेंगलकपसना मरम होइदना मयाम से द ट्रैफिक की रूल्स सी मेंटेन तौना चलबदी अखोगी समस्या सी ट्रैफिक की क्राइसिस सी खरा तसु फबो ngamgani haina khanjabana koina ngasigi program si Rotary Club of Polo City Imphal na sinjabane ngasi ayuk pung 12 rom taba matamda jiri news network ki conference hall da pangthokiba pawgi mifam amada boroikhal khungi khunja NG Kantamani Singna Thasagi Tang Taramari da MSF na Boroikhal School Yengchinba lakpa matamda Pawmi Singda Boroikhal lambi asi job card ki fangadaba sel aduna JCB wire lambi asi semi haikiba du aina lairik laisu kaya khangdabadagi chinda thokiba waina phongdokibani haina singdorakre Pawgi mifam adu da saruk yakiba Boroikhal Khungi Gram Panchayat ki member NG Gopesor Singna phongdokibada job card ki sel na JCB wire bani haikiba wafam adu khunja singna khangdabadagi haikibani job card ki sahi asigi Mars ki tang tara truk tagi hauduna Mars ki tang kumapan fawba thabak suduna lotion kre adubu Boroikhal asidi singilam oibana maram oiraga job card na yobang amdaba kaya ama leiba asida kunja miyam ga tana jaraga makhoidagi sel khara khairaga amadi pradhan member singdagi su sel khaiga charaga JCB ama loduna lambi sembani aikhoina sel khaikiba adusu hojikti loisilakle amadi lambi asi aikhoigi sel adu khaktana semba ngamba nate maram aduna mari leinaba singna mityeng changbiduna lambi asi sembinaba appeal tawjari haina pawgi mifam aduda phongdorakhe what member amno oina jamayamdagi sen khairaganda aduga ibagi pradhan gumba jepi jene chingdagi meeting bandu hajaraga JCB si lawaga thajanjagani JCB na sobani JCB na job card sobani nati hajabje ibagi job card asi lambi duna chingi lambi oibaga aduga chingjao jao maya amle ibini na job card sudi beduna junction bangam taba adigi ni na sudi Jiribam district asigi leiriba government higher secondary school singi madungda khwaidagi foba government school ama oiriba Jiribam government higher secondary school asigi infrastructure amadi leifam thokpasing matik sana yengshinbidaba amasung sembidabana maram oiraga nongmanongmagi sakhotpagi mami samtharakli maroina matam kyagi mamangdagi school wall yadan leiriba asisu ngasi semdana leiri ngarang nahal nonglei nungsina mang tahankiba building gi GI sheet ngasi fawba semdri adubu DC Jiribam laktuna yengshinkibadi leirkhre aduga hena nungai taba mana Jiribam Municipal Council JMC gi gari singna amonokai hundokfam mafam leitabadongna school gi playground manakta hundokpa sina hena awaba masu pire haina mahakna leiriba oja singna phongdorakle aduga school asigi playground asidasu mela tawnabasu thorang tawri Jiribam Government Higher Secondary gi lecturer Yengkhom Ajitna hi ai isamak school asigi playground asida leiriba quarter asida leijaribani aikoi gi quarter gi manak asida JMC na fata hodi haijiliba asina mafam asida aikoi leiba ngamdre apu masagi manamna narakadra haina akiba pokle playground asi Jiribam gi sanaroi kya gi sanafam oiribani masida fata ba haidokpa asi yaningde maramaduna mafam sabama yengbiduna haidokpiragadi fagani haina phongdorakhe Jiribam Municipal Council kanguna koi phongjida fata hodi haidokpum oina
ꯑꯩꯈꯣꯏ ꯑꯣꯖꯥ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯑꯣꯖꯥꯁꯤꯡꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯐꯠꯇꯕ ꯍꯥꯎꯗꯤꯁꯤꯡꯁꯤ ꯍꯧꯗꯣꯛꯄꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯁꯤꯗ ꯍꯛꯆꯥꯡꯗ ꯁꯣꯛꯀꯗꯧꯕ ꯃꯑꯣꯡꯗ ꯃꯅꯝ ꯃꯍꯥ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯄ ꯑꯗꯒꯤ ꯁꯤꯗꯒꯤ ꯊꯣꯛꯂꯛꯄ ꯍꯌꯤꯡ ꯃꯌꯥꯝꯁꯤꯅ ꯁꯤꯗ ꯌꯥꯝꯅ ꯂꯩꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯍꯟꯗꯕ ꯄꯣꯠ ꯂꯥꯡꯉꯊꯦꯜ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯄꯨꯌꯥꯝ ꯕꯤꯅꯥꯁꯣꯔꯤꯅ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯊꯥ ꯃꯔꯤꯒꯤ ꯅꯥꯎꯄꯨꯔꯤꯕ ꯑꯉꯥꯡ ꯂꯧꯊꯣꯛꯅꯕ ꯇꯛꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯎꯂꯩ ꯄꯥꯔꯩ ꯇꯧꯗꯨꯅ ꯂꯩꯔꯦ ꯍꯥꯏꯅ ꯃꯔꯥꯟ ꯁꯤꯈ꯭ꯔꯕ ꯑꯗꯨꯕꯨ ꯂꯥꯡꯉꯊꯦꯜ ꯀꯩꯊꯦꯜ ꯃꯆꯥꯗ ꯂꯩꯕ ꯁꯒꯣꯜꯁꯦꯝ ꯆꯤꯇꯔꯟꯖꯟꯅ ꯉꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯥꯅ ꯍꯥꯏꯈꯤ ꯕꯤꯅꯥꯁꯣꯔꯤꯒ ꯃꯍꯥꯛꯀ ꯅꯨꯡꯁꯤ ꯃꯔꯤ ꯂꯩꯅꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯗ ꯊꯥ 2 ꯍꯦꯟꯅ ꯂꯩꯃꯤꯟꯅꯈꯤ ꯑꯍꯜ ꯂꯃꯟꯅ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯏꯝꯐꯥꯜꯗ ꯊꯣꯔꯛꯈꯤ ꯃꯗꯨꯒꯤ ꯇꯨꯡꯗ ꯕꯤꯅꯥꯁꯣꯔꯤꯅ ꯑꯩꯒꯤ ꯌꯨꯝꯗ ꯂꯩꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯆꯥꯔꯖ ꯇꯧꯕꯒ ꯂꯣꯏꯅꯅ ꯅꯨꯄꯤ ꯂꯨꯞ ꯑꯃꯗ ꯋꯥꯀꯠꯇꯨꯅ ꯋꯥꯌꯦꯜ ꯆꯠꯊꯍꯟꯈꯤ ꯑꯃꯗꯤ ꯑꯆꯧꯕ ꯁꯦꯟꯐꯝ ꯄꯤꯔꯛꯅꯕꯁꯨ ꯗꯥꯕꯤ ꯇꯧꯔꯛꯈꯤ ꯍꯥꯏꯕ ꯌꯥꯎꯅ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯈꯤ ꯅꯨꯄꯤꯁꯤꯅ ꯉꯔꯥꯡ ꯐꯣꯡꯗꯣꯛꯂꯝꯂꯤꯕ ꯂꯩꯕ ꯉꯝꯂꯔꯣꯏ ꯃꯁꯥꯅ ꯅꯍꯥꯟ ꯅꯨꯄꯤ ꯐꯣꯔꯝꯗ ꯍꯥꯏꯔꯝꯂꯤꯕꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯃꯈꯥ ꯇꯥꯅ ꯂꯩꯃꯤꯟꯅꯕꯗꯤ ꯑꯩ ꯄꯥꯝꯗ꯭ꯔꯦ ꯃꯥꯒꯤ ꯇꯧꯔꯤꯕ ꯃꯥꯒꯤ ꯕꯤꯍꯦꯕꯤꯌꯔ ꯃꯌꯥꯝꯁꯤꯅ ꯅꯨꯄꯤ ꯐꯣꯔꯝꯗꯣ ꯀꯝꯄ꯭ꯂꯦꯟ ꯑꯃꯨꯛ ꯇꯧꯕ ꯑꯗꯒꯤ ꯄꯨꯂꯤꯁꯇ ꯑꯃꯨꯛ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯒ ꯑꯩꯕꯨ ꯄꯨꯊꯣꯛꯄꯤꯕ ꯂꯩꯔꯤꯕ ꯈꯨꯡꯒꯪꯗꯨꯒꯤ प्रजाꯁꯤꯡꯒꯤ ꯃꯃꯥꯡꯗꯁꯨ ꯑꯩ ꯃꯥꯏꯁꯤ ꯎꯠꯄꯁꯨ ꯑꯩ ꯉꯝꯗ꯭ꯔꯦ ꯑꯁꯤꯒꯨꯝꯕ ꯀꯦꯁ ꯃꯌꯥꯝꯁꯤꯅ ꯑꯩ ꯃꯍꯥꯛꯄꯨ ꯃꯈꯥ ꯇꯥꯅ ꯂꯩꯃꯤꯟꯅꯕꯗ ꯑꯩ ꯄꯥꯝꯗ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯩꯅ ꯆꯨꯝꯃꯝꯂꯦ ꯑꯩꯉꯣꯟꯗ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤ ꯄꯤꯕꯤꯌꯨ ꯅꯨꯄꯤꯁꯤꯅ ꯂꯥꯜꯂꯝꯃꯦ ꯅꯨꯄꯤꯁꯤꯗ ꯗꯟꯗꯤ ꯄꯤꯕꯤꯌꯨ ꯑꯩꯈꯣꯏꯅꯤꯃꯛ ꯂꯥꯜꯂꯝꯃꯦ ꯆꯞ ꯃꯥꯟꯅꯕ ꯗꯟꯗꯤ ꯄꯤꯕꯤꯌꯨ ꯑꯩꯒꯤ ꯍꯥꯏꯕꯕꯨ Catholic School Kansipurda Kerala-dagi lakpa father oina thabak tawba mioy amana pikliba angang mahiroi nupi masa ahumbu masa sokpagi thong sathare haibagi wakat KCPM sida lakle lupasinasu hiramasigi matangda thiganaba warip laure maramaduna athuba matamgi manungda school authority gi maikedegisu sengdor kadabani haina KCPM sigi Information and Publicity Secretary gi cherol amana hairakle hojik pawgi marakthana tenba bre matang logjari artist khara logzagadori Manipuri tele serial Nirupamagi damakta artist khara logzagadori thawai yawba nupa amasung nupi artist singna masagi photograph amasung biodata ga loinana Tom TV da pisinbiu akupa marol gi damak contact tobirau 8837265974 natraga 9402991938 Nirupama 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 Admission is going on. Saraswati Institute of Management and Paramedical Science Pangai, opposite to 6 IRB MPTC Pangai, Pangai Road, Imphal, Manipur. Note iski oina ihan hana Saraswati Institute of Management and Paramedical Science Pangai na BSc Forensic Science course Manipur da hangle. Mapalam da chatrabasu hayingma college cha lakpituna admission tobi horo akakna basitni. Water Revolution by Lamjingba Group, Kangla Packaged Drinking Water, a unit of Lamjingba Group na Manipur gi miyoi khudingmak haksang fana na da yektana lehenna bagi pandam da miyoi bagi thawai ni hairiba afawa ising phanghanana ba hotnajari liter kun gi jar asi subscriber khudingmak ki yumthong khudingda phanghanana ba hotnajari taru tananba mahausadagi thokjarakpa ising logduna sizinari ising asida kanaraba mineral hapchinduna matam sigi khwaidagi faraba khusu khulaina process tawduna pack tawjari sterilize तौरबा इसिंग पात्रसिंग दा हपजरी सब्सक्राइबर ओइबगी खुदोंग चाबा सिंग अदुदी अदोंगी युम फावबा इसिंग असि थिंजरकनी रजिस्ट्रेशन हेक तौबिबदा इसिंग थन्ना यावरबा जार अमा पिजगनी था अमदा 30 जर्स 600 liters पिजगनी था अमगी सब्सक्रिप्शन फी लुपा चनियांखै खक्तनी सही अमगी लौबिबा मतमदा था अनिगी सब्सक्रिप्शन फ्री दा पिजगनी सब्सक्रिप्शन टाइप था अमगी लुपा चनियांखै था तरुकी लुपा लिसिंग अमगा चमंगा था अहुमगी लुपा चात्रे यांखै सही की ओइना लुपा लिसिंग अहुम कांटेक्ट टोबिउ 8257888737 ईमेल lamjingbakanglawwater@gmail.com ब्रेक मतुंग द मयाम ताराम नोक्सबग लोइनना मखाताब पावमु पिजरे हौखिबा निंथौकाबा नुमिता नागालैंड दा थोखिबा अकनबा नोंलै नुंसिना मरम ओइदना युम चनिगा निफुनिपान यावना महि मरों कया अमांगता थोहनख्रे नागालैंड स्टेट डिजास्टर मैनेजमेंट अथॉरिटी की रिपोर्ट मतुंग इना नोंलै नुंसित अदुना मरम ओइरगा दिमापुर किफिरे फेक वोखा अमदि ट्वेनसांग डिस्ट्रिक्ट सिंग दा चावना अमांगता थोहनखे किफिरे दा मियो अमा लैखिदबगा लोइनना
angang ani yauna mioi ahum aso apan nangkhi nakalamoromda United Sanctum Likum Pumji USLP gi maikaidagi kifire district ki oina amangata thokraba singda state government ki maikaidagi athuba matamda pifam thokpa mateng pinaba taksin khrai Afghanistan ki Afghan provincial capital oiriba Jalalabad ki city center da ngarang thangna bom ohum pokhai khibagi thodokta mioi ohum sikiba amadi kun henbana asopan nangkiba thodok adu kanaguma lup amatana claim torokpa leitri panbayabadi haukiba nomaijing numita kha thangba Afghanistan ge Saripul province da leiba security checkpoint da Taliban singna sathakiba bom gilanda security personnel taret hatkiba leikrabani Mioi kharana human trafficking taunab gidamak purakpadage kanhauraba Nepali nupi masa kunhumdoi ngarang Nepalese authority da khusinakre mamang thagi kunmari da Mizoram ge Myanmar ga tainaba Samphai area dage Mizoram police na kanbang amkiba sahi nauribi Nepali nupi masa sing adu border transit oiriba West Bengal ge Kakar Bhitia da Mizoram police social welfare department amadi NGO ge apunba kangbuna Nepal ge authorities da sinakibani Wakha District Police, District Administration amadi Medical Department ke apunba kangbuna ngarang Wakha town da sathakiba drive ta tongan ba pharmacy taretage Drugs and Cosmetic Act 1990 gi wangmada athingba thamkraba drug oina sizinaba hidak kaya fagat pangamkhre Wazirabad ta leiba Police Training Center da Assistant Sub Inspector oina training tawriba Delhi Police ki personnel ama ngarang numidang hospital da laikanaba ngamdana laikhidre Laikhidraba police personnel adugi maming kausik kawi mahak training tauringaida narakpana maram oiraga laikhidabani mahak mamang thagi amadagi Wazirabad ta leiba police training center da training taurakibani Nongpok thangba Assam gi Tinsukia district ke Tatani Reserve Forest ki mafam singda security force na satakiba operation da lenga ka santigi wari sanasi ya haiba yadaba ulfa aigi lanmi ahum khulaiga konana fare hairi Farbasing adudi loop adugi self-style corporal Bubul Moram atopa mingna Tiger Asom self-style Lance Corporal Vinonda Dahotia atopa mingna Swades Asom amadi Private Chandrakanta Borhohen Kawi Makoidigi afaba makhalge khulai kyasu fagatpangam le hairi Ngarang Kolkata da Mikhalga Mari Lenana BJP ke President Amit Shah na lusingduna sakiba road show da BJP bu yaning da ba Trinamool Congress ke thomi singna Amit Shah gi mathakta nung yauna polam kya langsinduna landakre thodok aduna maram oiraga BJP amadi Trinamool Congress ke youth members singi marakta sauna khuthongna kre Kolkata ge iconic Presidency College amadi Kolkata University manakta BJP bu yaning da ba Trinamool Congress ke youth singna amuwa firal paiduna Amit Shah ge road show adugi mayokta laikhi Irang aduna maram oiraga Vidyasagar College hostel da leiba mahiroi singna sahi chani suraba Isor Chandra Vidyasagar ge mitamsu tukai khre Hojing ase yufong kiba Manipuri pausi singi maroiba pawmuk puna yengminase Lamjingba Times Barak Makruthong Sabagi Thabakutsu Peningai Oidre TDC I am ni singnaba singi mathakta FIR thakibalaite Ashang Kasar Mahairoi singda khudol tamkhre Lupa crore amaga dasamik taragataruk romgi brown sugar fare Moregi akoibada yoliba achathak sing yengsin kre Arungi haksang laukhre Sangai Express IMC area da sanagadaba building bylaw puthoklani Barak amadi makru thong law and order na thabak tapthaba natte TDC Poknafam District Khudingi Afaba Environment ki Model Town City amati khungang ahum semgat nanabat thaurang haure 10 Semiconductor Company singi manungda Uttam Kumar Ningthauzamgi company shu yaure Manipur da Tunisia Film Festival pangthokani Imphal West da tha ani athingba thamkhre National Highway sembada contractor na kusi rasi da thabak taure More da fangkhibadu uranium oiramdre Naharol gi thaudang Barak amasung makrugi thong saba tapthaba law and order ga mari lainade NHIDCL na BRO gumna thabak subadagi tapthabani TDC BT road ta lairiba building sing ningthi na semjin driba fawba thong lonanaba IMC na khanghankhre Imphal da numit nini supna Tunisia Film Festival pangthokadori School tabalambi leitabadagi yum hongdoklaga atopa mafam da lairik tamnare MSF ABDW Zeyuna first position takraba oinam Berlin taramna okre
Huen Lanpao Misi Mina Thokraba Fawada Ariba Building Singi Fibam Yengsindabada Penadre Authority Lady Haibagi Matau Miyamna Uba Fangnadre Mai Thanaba Sing Yanba Amasung Pamlau Ubadagi Ferzol District ki Imung Kaya Mangsilagli Sana Laibak Myanmar dagi Manipur pusilakpa Hawaii lalonnaba atai state ta thadokpa thingbadagi ningba kainare Hairok ta thaknaba ising fangdre turel khongnung da guha tawraga ising soknari Isel Express Bandi Singi Family da lemna ain gi tingbang pinanaba orientation program Imung puriba miyoi ama jail da thamjin khraga awaba mayok naribadi mahakki family adusuni Gaiful Silu 12 exam da Manipur gi oina makok mathang tarba singda mana piduna ikai khumnakre police na ngak senduna thamlakhibadu uranium oiramdre Pripa ki active member ahum fare Aroibada maroiba paum kana pijari Lengakna Reserve Forest oina ngak senduna thamliba chingmai kya su ngasidi mioi kya na khunda silakpa leptre Assam Rifles na mioi ama lupa crore ama lakh tara truki mamal oigedaba brown sugar ga kona na fare amadi thawal turen da ta khibadage thiba khangdana lerakhiba thangjam kunje asiba haksang oina phangle Hoziki oina di matang sida Manipuri Paul Times of Manipur gi Manipuri Paul yengbi besing bamukana kurumjari